Handang nong leptana subadagi nambul turel amadi Imphal turel pathokle Khamenlok turel torban kaiba yaure Imphal yauna mafam kya ising thumjille amadi Food Security Act ki chana pathap thugai ba seng cherak bigani haina Minister KSS Virena haikrabasu marki kendra da miyam da phangpham thokba siang gi jang suna phangandabadagi praja sing irang horakle Kurumjari ISTV Manipuri pau miyeng tabiri bising bataram na uksari hausi pau sandong pizari handak nimit nini ki mamangdagi nong leptana chubadagi nambul turel amadi Imphal turel pathokle Khamenlok turel gi toraban kaiba yaure sagol badmai kairomda nambul turel gi sing pathorakpadagi National Highway Jiribam lambi ki mafam kharada lambi mathakta ising chele masta maram oiduna sathok chasinda miyamda chawna khudong chadaba mayong na halle turel dagi pathoktuna jenthakiba ising asina yum kaya ising thumjinba yaure Uri poglom da su nambul turel dagi sing pathorokduna lambi gi mafam kya ising thumjin khre Cherab Court Complex yaungna office manungda ising thumjilakpadagi thabak suna khidre lambi lan na chentarakiba isingna mafam kya da yum thumjin ba yaure lambi ki mafam khara ising thumjin khiba asina lambi sathok chasinda miyamda chawna khudong chadaba mayoknare Imphal turel gi khrai thokdam leikai mapada ising pathoktuna chenbaga loinena turel torban dai foot phokdorakpadagi lamdam adongi miyamna turel torban kairak kadra haina mi paiba poknare khudaki oina saksin tharang lokhotuna miyamna thabak pakhatpa hokre Amaramda Imphal East District ki manung chanba khunrakpam kendra da cheliba turel gi torban kaire masna maram ojuna lamdam nongsum Khamenlok khongbal na jingma mafam kaya ising thumjin khre yum kaya da ising thumba yawbuga loinana mahimarong kaya amanga ta thokre Nimit nini leptena jurakhiba nong na maram oiduna pauna bazar gi mafam kya su ising thumki masina miyamna sathok chasinda chawna kudong chadaba mayong hankhre Amaramda thangal kaithel ki tongal ba mafam sing dasu ising thumjin khibadagi miyamna lambi sathok chasin tawbada chawna khudong chadaba mayoknakhi Han Manipur High Court Leramba Classic Hotel gi maning thangba sarukta leiriba sarkar gi quarter kaya ising thumjin ba yaure masina mafam aduda leiriba miyamda chawna khudong chadaba mayokna hale Mari lainaba singna miyang changhaningi haina ising ichawgi awaba mayoknaraba miyoi amana ISTV News ta phongdoragli Kanoki kai ki warso aina sumningjabadi kendra ki MLA ki site ki su singthum bipsi adagi department ki mekai ki su karigumba kitang koi gi mating to wanjaningi repairing su koire laktaba koi leibading si phawda repairing amta laktri adadu mantri ki site ki yengani Ising ichawgi awaba mayok nariba mafam sing amadi turel torban kaiba amadi ising bathokpa mafam sing IFCD Minister ngamthang hawkib luchingba official team amana chatuna yengsan kre kongsat atuda IFCD gi chief engineer Ravindro yaungna atai official kyasu sarugyaki kongsat aduga mari lenena minister ngamthang hawkib na haikibada miyamna ising ichawgi awaba mayok nadanaba department asina kupna da apigani Ising ichawgi awaba mayok nadanaba department asina mikupna hum singna leiri IFCD department na ichawdagi kananaba ithai veres gi gate manga hangdokre miyamna ising ichawgi paw leirabadi control room number 245150 24501195 amadi 245947 da paw pibiu haiki
अमरमदा टुरेल टोरबान कायरकपा याबगी मफमसिंग अमदी इसिंग पाथोरकलिबा टुरेलगी टोरबान gi मफमसिंग chamjinaba wa faklong amadi bilamati bora ahangwasing IFCD degi loba chatpada store da potlaiti haina pirakre haire thawong asibu Congress MLA amana pendaba phongdorokpaga loinana mari leinabasingna athuba matamda thabak pekhalhaningi haina ISTV news da khangalakle Food Security Act ki makhada miyamda cheng kejida lupa ahum da phangangadaba adugi chana pathap sing thugairaklabadi chapchaba chairak pigani haiduna Consumer Affairs Food and Public Distribution ki Minister KSS Birena haikrabasu mak masamaki lamlai kendragi yorwung khunauda phangpham thokpa cheng gi chang suna phanghanre hairi yorwung khunau dalaiba cheng gi azena imung amamamda cheng keji 13 yenba horakpadagi yorwung khunau dalaiba ima kaithel lairembi mera pai bilumna sinduna miyangi mifam pangthoktuna cheng loduna ba cheng lodaba haina waremna khre mera pai bilup ki secretary binana phongdorakpada sarkarna pre village family gi oina mi amada keji manga amadi AAY gi oina imung amada keji 35 pigani hairaga imung amada cheng keji 13 degi hena pidababu yaningde cheng wana piribagi maram karigino hangwa matamda sarkar gi maikaidagi pitharakliba cheng asida sarkar gi thabak tawba miyoising gi yaroktabana makhoi gi sarup pinabagi tamakta mayamda pigadaba cheng gi chang adu kakthabani haina ejena phongdoraki hairi thawong asi yaningde thumatamda sarkar gi makok thongba official singna miyeng changbiu haina binana makhatana phongdorakle na hingjaba makhoisu hingjara adubu lairabana phangjagadaba saruk ase tolop saduna sahi amada lupa lakh kari ba makhoida khoi lairabana amu makhoida karamna mating pigadage suba nomba amadi sakthung phithungdana leijariba akhoigi waraba lairabagi pangkhai manungda leijariba akhoina phangpham tokpa asidi mai masing suna pibiu haiba ase gi khongjang sida akhoina changsiliba abase sarkarna asengba mai amasing gi phawbadi ngasi akoi khongpham sidagi lengdana akoi miyamna khongjang gi changsinjagi Scheduled Tribe Demand Committee na mitai bu Scheduled Tribe ki list ya hongadabani haina sangsirakliba khongjang asida nakal amada masibu yaringdaba loop amadi lanai miyoi kya thorokliba si punna khanamina duna warishin puraknaba ngasi Scheduled Tribe Demand Committee na sinduna iboyama sumanglila sanglenda miyam gi oiba convention ama pangthokre wangang kibsingna mitai na Scheduled Tribe ki list janbada amangba karishulaiti haiba wafam sing phongdoknaki Ngasinu tilpung aniron taba matamda Chandal district ki Hangsi village da sanghang dabasingna ambush torakpada kunmapan suba Assam Rifles ki jawan taruk sire haire makoidagi khulai taruk munkhre haire thokdogadu kanana chathakibunu haiba hujungmakidi claim torokba leitri hoji pawgi marathana tem brem tang lawjari Iklana chini kun mga mapufarakada in advance oiba growth oiba Manipur da natana maling no from kuding magta iklana number election and wishing Likla on its 25th celebration. Constipate season abana manung sagman nungai taba constipation problem kohan mangami itan tanba mangam sadaba singusu kohan mangami nomada tumam daida lumbu saba ising glass amada chamas amana traga anida thadaraga season abiyo constipate Oza Pain Relief Ointment Khwang naba ok sikpa tang sikpa phu naba ni singbada sinaba yarba lipsap grupna puthok saba Oza The third Education cum Counseling Fair 2016, organized by Directorate of University and Higher Education Government of Manipur, will be opened on 22nd to 23rd May from 10 to 5 p.m. at DM College Multipurpose Hall, Imphal, reputed 90+ colleges and universities at your doorstep. Break ki mutung da taram namo obsari makhataba pawda mayang Imphal thana IB road te leiba Mayailabi Sports Academy Khuman Indoor Stadium sangabaga loinena Judo Federation of India gi taruk suba Judo Training Center ngasi Education Minister Dr. K. Ratan Kumar na hangdokre Manipur Judo Association sinduna pangtokpa thoram aduda Revenue Minister oibadanatana Manipur Olympic Association gi President oiriba I Hamachandra
Judo Federation of India ki President Mukesh Kumar na maroiba miyoi sing oina saruk yakhi. Thorangam mari lenena Mukesh Kumar na haikibada Judo masana da India ki oina Manipur na lawriba thodang bo thagat pa phongdokhi. Minister Hemu Chandrana Judo Federation of India na Manipur da Judo ki training center ma hangdokpa asina lamdam masigi judo sanariba miyoi singda chauna kanaba piragani haikhi. Education Minister Dr. Ratan Kumar na Pena daba kya thadokuna hiram khudimakta sakhwat labjelda khong thangjinaba hona minarasi lamda masina sana khonabagi lamda maning halakpagum tawriba si karidaginu haibadu punna khangdongminasi haikhe hauji loislakpada mariba paw amhana handak nong Lieutenant Subadagi Nambul Turel amadi Imphal Turel pathokle Khamenlok Turel Torban kaiba yaure Imphal yauna makhom kyai sing thunjille Amadi Food Security Act is an apatha Pugai Basing Jerak Pigani Haina, Minister KSS Birena Haikrabasu, Maki Kerada, Yamda, Pompom Topa Jengi Samsuna Panganda Badagi, Raza Singh, Iran Horle. Hosukiti ISTV Bizaba, Manipuri Pong Matang Salujere, Mientabi